ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯃꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯤ ꯑꯏꯕꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ꯫ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯏꯃꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯕꯅꯤ꯫ ꯅꯣꯡꯃꯇ ꯃꯈꯣꯏ ꯅꯤꯡꯊꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯕ ꯍꯥꯏꯕꯗꯣ ꯐꯪꯗ꯭ꯔꯕꯅꯤ꯫ ꯂꯩꯔꯤꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯣ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯇꯨꯝꯕ ꯑꯃꯠꯇ ꯌꯥꯅꯗ꯭ꯔꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯅ ꯀꯣꯏꯆꯦꯟ ꯆꯦꯟꯗꯨꯅ ꯁꯥꯟꯅꯕ, ꯄꯣꯠ ꯆꯩ ꯊꯨꯒꯥꯏꯕ ꯑꯃꯗꯤ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯃꯈꯣꯡ ꯄꯥꯏꯗꯨꯅꯆꯤꯡꯕ ꯀꯌꯥ ꯑꯃꯅ ꯇꯧꯔꯤ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯂꯥꯟꯖꯦꯟꯅꯔꯕ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯀꯥ ꯑꯃꯗ ꯂꯩꯔꯤ꯫ ꯌꯨꯝ ꯑꯗꯨꯗꯒꯤ ꯆꯦꯟꯊꯣꯛꯈꯤꯅꯕ ꯍꯣꯠꯅꯕꯗꯁꯨ ꯊꯣꯡ ꯑꯗꯣ ꯍꯥꯡꯗꯣꯛ ꯍꯥꯡꯖꯤꯟ ꯇꯧꯕꯗ ꯅꯠꯇꯅ ꯀꯟꯅ ꯊꯤꯡꯖꯤꯟꯈꯤꯕꯅ ꯀꯅꯥꯁꯨ ꯆꯦꯟꯊꯣꯛꯄ ꯉꯝꯅꯗ꯭ꯔꯤ꯫ ꯊꯣꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯅ ꯆꯦꯜꯂꯨꯕ ꯈꯨꯗꯤꯡꯗ ꯇꯨꯡꯗꯒꯤ ꯄꯥꯏꯔꯛꯄ ꯀꯜꯂꯕ ꯄꯣꯠ ꯆꯩ ꯀꯌా ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯇꯨꯅ ꯃꯀꯣꯛ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯕ ꯀꯣꯡꯒꯥꯏꯅꯤ꯫ ꯉꯁꯤꯁꯨ ꯑꯗꯨꯃꯉꯥꯏ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯗ ꯀꯅꯥꯁꯨ ꯊꯣꯡ ꯍꯥꯡꯕ ꯉꯝꯅꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯀꯥ ꯑꯃꯗ ꯄꯨꯂꯞ ꯇꯥꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯖꯒꯥ ꯑꯃꯗꯅ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯣꯏꯔꯤꯕ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏ ꯑꯅꯤ ꯂꯩꯔꯤ꯫ ꯑꯗꯨꯒ ꯖꯒꯥ ꯑꯃꯗꯅ ꯂꯛꯁꯃꯤ ꯑꯃꯗꯤ ꯅꯟꯗꯣ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯆꯥꯁꯤꯡ ꯂꯩꯔꯤ꯫ ꯂꯛꯁꯃꯤ ꯑꯃꯗꯤ ꯅꯟꯗꯣ, ꯂꯛꯁꯃꯤꯅ ꯈꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤ ꯃꯈꯣꯏꯒꯤ ꯃꯃꯧ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯒ ꯅꯟꯗꯣꯕꯨꯅ ꯃꯈꯣꯏꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯅꯟꯗꯣꯅ ꯃꯄꯥꯕꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ, "ꯄꯥꯕꯨꯡ, ꯑꯃꯨꯛꯇ ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ, ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯦ ꯃꯁꯤ ꯉꯔꯥꯡ ꯈꯛꯀꯤ ꯋꯥ ꯅꯠꯇꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯨꯅ ꯌꯦꯡꯕ ꯌꯥꯕꯁꯨ ꯌꯦꯡꯂꯤ, ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯕ ꯀꯧꯕ ꯂꯩꯇꯦ꯫ ꯍꯥꯏꯕꯤꯌꯨ ꯄꯥꯕꯨꯡ, ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕꯅꯣ?" "ꯏꯄꯥꯒꯤ ꯅꯟꯗꯣ, ꯄꯥꯕꯨꯡ ꯍꯥꯏꯕꯤꯌꯨ, ꯌꯨꯝ ꯑꯁꯤꯗ ꯇꯧꯔꯛꯂꯤꯕꯁꯦ ꯀꯅꯥꯅꯁꯨ ꯅꯠꯇꯦ, ꯅꯈꯣꯏꯒꯤ ꯅꯆꯟ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯃꯈꯣꯏꯒꯤ ꯊꯋꯥꯏ ꯃꯤꯔꯦꯟꯅꯅꯤ꯫ ꯄꯥꯕꯨꯡ, ꯑꯩꯗꯤ ꯃꯗꯨ ꯀꯔꯤꯃꯠꯇ ꯈꯪꯍꯧꯗ꯭ꯔꯕꯅꯤꯗꯣ꯫ ꯑꯩꯅ ꯃꯄꯥꯟ ꯂꯝꯗꯒꯤ ꯃꯍꯩ ꯇꯝꯗꯨꯅ ꯆꯪꯂꯛꯄꯗꯗꯤ ꯏꯆꯟ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯈꯣꯏꯒ ꯂꯩꯇꯕ ꯐꯥꯎꯕꯗ ꯄꯥꯕꯨꯡ ꯑꯃꯅꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯔꯛꯈꯤꯗꯕꯅꯤ꯫ ꯑꯩꯈꯣꯏꯅ ꯃꯗꯨ ꯍꯥꯏꯔꯛꯈꯤꯗꯕꯗꯣ ꯃꯔꯝ ꯂꯩꯕꯒꯤꯅꯤ꯫ ꯄꯥꯕꯨꯡ, ꯀꯔꯤ ꯃꯔꯝꯅꯣ? ꯉꯁꯤꯗꯤ ꯁꯦꯡꯅ ꯅꯆꯥꯅꯃꯣ ꯑꯩꯈꯣꯏꯗ ꯍꯥꯏꯕꯤꯔꯣ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯛꯂꯕꯗꯤ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯉꯝꯂꯔꯣꯏ꯫ ꯅꯈꯣꯏꯅ ꯈꯜꯂꯤꯕꯕꯨ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯂꯒ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯝ ꯂꯩꯔꯒ ꯅꯠꯇ꯭ꯔꯒꯅ ꯚꯔꯥꯗ ꯂꯩꯔꯒ ꯐꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ꯭ꯔꯣ? ꯅꯈꯣꯏꯒꯤ ꯅꯁꯥꯗꯨꯗ ꯂꯣꯏꯅꯗꯨꯅ ꯂꯩꯔꯕ ꯀꯜꯂꯕ ꯊꯋꯥꯏ ꯃꯤꯔꯦꯜꯁꯤꯡꯁꯤꯁꯨ ꯅꯈꯣꯏꯅ ꯀꯔꯝꯅ ꯃꯥꯡꯍꯟꯕ ꯉꯝꯒꯅꯤ? ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯕꯨꯡꯉꯣ꯫ ꯄꯥꯕꯨꯡ, ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯁꯨ ꯑꯁꯣꯏꯕ ꯈꯔ ꯂꯩꯈꯤꯕꯅꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯌꯦꯡꯕ ꯌꯥꯕ ꯌꯦꯡꯉꯤ꯫ ꯉꯔꯥꯡ ꯅꯣꯏꯒꯤ ꯅꯃꯥꯕꯣꯛꯅ ꯍꯥꯏꯔꯝꯕ ꯀꯔꯥꯏꯗꯅꯣ ꯑꯃꯥꯏꯕ ꯑꯃ ꯂꯩꯌꯦꯅ ꯍꯥꯏꯕꯗꯨ, ꯃꯗꯨ ꯑꯃꯨꯛꯇꯪ ꯆꯠꯂꯒ ꯑꯃꯨꯛꯀ ꯍꯪꯉꯨꯈꯤꯒꯦ꯫ ꯑꯩ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯑꯃꯥꯏꯕꯅꯤ꯫ ꯅꯃꯥꯕꯣꯛꯅ ꯍꯥꯏꯕꯗ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗꯤ ꯃꯤꯒꯤ ꯀꯔꯤ ꯀꯔꯥ ꯄꯨꯝꯅꯃꯛ ꯋꯥꯁꯦꯝ ꯂꯩꯋꯥ ꯑꯃꯗꯤ ꯉꯥꯎꯅ ꯐꯩꯅ ꯆꯠꯄ ꯐꯥꯎꯕ ꯃꯍꯥꯛꯅ ꯂꯥꯌꯦꯡꯕꯗꯒꯤ ꯐꯈꯤꯕ ꯀꯌꯥ ꯑꯃꯒꯤ ꯋꯥꯔꯤ ꯑꯩꯉꯣꯟꯗ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗ ꯇꯧꯔꯤꯕꯁꯤꯅ ꯐꯍꯟꯒꯗꯧꯕ ꯉꯝꯒꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯄꯥꯕꯨꯡ, ꯍꯥꯏꯕꯤꯌꯨ, ꯃꯇꯧ ꯀꯔꯝꯅ ꯏꯆꯟ ꯑꯅꯤꯗꯨ ꯂꯩꯈꯤꯗꯕꯅꯣ? ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯅ ꯀꯔꯤꯒꯤꯗꯃꯛ ꯑꯁꯨꯛ ꯊꯤꯅ ꯑꯩꯈꯣꯏꯗ ꯑꯣꯠꯂꯤꯕꯅꯣ? ꯃꯈꯣꯏꯅ ꯋꯥꯔꯧꯕ ꯌꯥꯕ ꯊꯕꯛ ꯀꯔꯤ ꯇꯧꯈꯤꯕꯒꯦ? ꯑꯩ ꯍꯥꯏꯒꯦ ꯃꯨꯟꯅ ꯇꯥꯎ ꯏꯕꯨꯡꯉꯣ꯫ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤꯅꯤꯗꯣ꯫ ꯁꯨꯝꯗꯧꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯟ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜ ꯑꯣꯏꯔꯕ ꯈꯝꯕꯅ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯁꯤꯡꯗ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯑꯗꯣ ꯂꯤꯕ ꯍꯧꯔꯛꯈꯤ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯁ꯭ꯀꯨꯜ ꯆꯠꯅꯅꯕꯒꯤꯗꯃꯛꯇ ꯌꯥ ꯂꯥꯡꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯈꯣꯏ ꯑꯅꯤꯁꯦ ꯃꯤꯁꯤꯡꯒꯁꯨ ꯀꯌꯥ ꯃꯥꯟꯅꯗꯦ꯫ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯃꯃꯥꯟꯅꯕꯤ ꯍꯧꯔꯗꯨꯅ ꯁ꯭ꯀꯨꯜ ꯌꯧꯃꯤꯟꯅꯕ ꯆꯠꯃꯤꯟꯅꯩ꯫ ꯑꯗꯨꯕꯨ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯃꯃꯥꯟꯅꯕꯤꯁꯤꯡꯗ ꯍꯥꯏꯅꯕ ꯀꯧꯕ ꯂꯩꯇꯦ꯫
ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯆꯠꯂꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯍꯜꯂꯛꯏ ꯃꯌꯥꯝꯅꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯁꯤꯗ ꯀꯌꯥ ꯍꯩꯅꯗꯗꯨꯅ ꯐꯝꯃꯤꯟꯅꯅꯤꯡꯗꯦ ꯑꯗꯨꯅ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯇꯔꯛ ꯐꯝꯃꯤ ꯃꯈꯣꯏ ꯑꯅꯤꯅ ꯉꯟꯅ ꯂꯥꯛꯇꯨꯅ ꯃꯃꯥꯡ ꯕꯦꯟꯁꯇ ꯐꯝꯂꯕꯁꯨ ꯀꯅꯥꯁꯨ ꯃꯃꯥꯡꯗ ꯐꯝꯗꯦ ꯑꯣꯖꯥꯁꯤꯡꯅ ꯀꯧꯈꯠꯂꯒ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯣ ꯅꯝꯗꯨꯅ ꯃꯈꯣꯏꯒ ꯐꯝꯃꯤꯟꯅꯍꯟꯈꯤꯕ ꯉꯥꯛꯇꯅꯤ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅꯗꯤ ꯃꯈꯣꯏꯒ ꯄꯨꯜꯂꯒ ꯂꯩꯃꯤꯟꯅꯧ ꯀꯔꯤꯒꯤ ꯃꯈꯣꯏꯕꯨ ꯇꯣꯉꯥꯟ ꯇꯥꯍꯜꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯃꯈꯣꯏꯒ ꯄꯨꯟꯅꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯌꯥꯝꯅ ꯍꯩꯕ ꯑꯃꯗꯤ ꯅꯨꯄꯥꯅ ꯍꯥꯒ ꯒꯥꯒ ꯇꯧꯗꯕ ꯃꯍꯩꯗ ꯄꯨꯛꯅꯤꯡ ꯆꯪꯕ ꯑꯃꯗꯤ ꯑꯣꯖꯥ ꯒꯨꯔꯨꯗ ꯊꯧꯒꯜꯂꯣꯟ ꯀꯥꯏꯗꯕ ꯑꯗꯨꯅ ꯑꯣꯖꯥ ꯒꯨꯔꯨꯁꯤꯡꯅꯁꯨ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤ ꯇꯧꯕꯇꯕꯨ ꯂꯣꯏꯅꯔꯤꯕ ꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯣꯠꯅꯔꯨꯔꯕꯁꯨ ꯃꯈꯣꯏꯗ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯅ ꯀꯌꯥ ꯍꯦꯟꯅ ꯑꯣꯟꯁꯤꯟꯈꯤꯗꯕꯅꯤ ꯃꯇꯧ ꯑꯁꯨꯝꯅ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯁ꯭ꯀꯨꯜ ꯂꯥꯛꯄꯅ ꯍꯧꯖꯤꯛꯇꯤ ꯁ꯭ꯀꯨꯜ ꯌꯧꯔꯤ ꯁ꯭ꯀꯨꯜꯒꯤ ꯑꯍꯨꯝꯁꯨꯕ ꯕꯦꯟꯁ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯈꯛꯇꯃꯛ ꯇꯔꯛ ꯐꯝꯃꯤ ꯑꯗꯨꯒ ꯃꯇꯨꯡꯋꯥꯏꯗꯁꯨ ꯃꯤꯑꯣꯏ ꯈꯔ ꯐꯝꯗꯨꯅ ꯂꯩꯔꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯍꯧꯖꯤꯛ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯅꯕꯒꯤꯗꯃꯛꯇ ꯀꯥꯡꯁꯤ ꯈꯤꯡꯈ꯭ꯔꯦ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯁꯨ ꯁ꯭ꯀꯨꯜꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯆꯠꯅꯕ ꯍꯣꯠꯅꯔꯛꯄꯗ ꯃꯈꯣꯡꯗ ꯈꯨꯔꯧ ꯊꯥꯡꯖꯤꯜꯂꯛꯇꯨꯅ ꯁꯨꯁꯤꯂꯥꯗꯣ ꯇꯨꯒꯦ ꯇꯧꯏ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯇꯨꯡꯗ ꯁꯛ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯈꯣꯏ ꯀ꯭ꯂꯥꯁꯀꯤ ꯃꯃꯥꯟꯅꯕꯤ ꯑꯃꯅ ꯁꯣꯏꯈꯤꯕꯅꯤ ꯁꯥꯎꯋꯥꯗꯦꯀꯣ ꯋꯥꯐꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯀꯔꯤꯒꯤ ꯁꯣꯏꯕꯅꯣ ꯍꯥ ꯅꯈꯣꯡꯗꯨꯕꯨ ꯃꯤꯅ ꯆꯠꯂꯤꯉꯩꯁꯤꯗ ꯊꯥꯡꯖꯤꯜꯂꯛꯂꯕꯗꯤ ꯑꯩ ꯇꯨꯔꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯁꯤꯗ ꯇꯨꯔꯒ ꯐꯥꯟꯁꯤꯗ ꯆꯤꯟꯖꯤꯅ ꯌꯩꯔꯝꯃꯗꯤ ꯑꯩ ꯆꯤꯝꯕꯥꯟ ꯀꯥꯏꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯁ ꯁꯨꯁꯤꯂꯥ ꯌꯥꯔꯦ ꯆꯠꯂꯁꯤꯂꯣ ꯃꯦꯝꯇꯣꯝꯕꯤꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯨꯁꯤꯂꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯨꯗ꯭ꯔꯤ ꯃꯦꯝꯇꯣꯝꯕꯤ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯁꯨꯁꯤꯂꯥꯕꯨ ꯈꯨꯔꯧ ꯊꯥꯡꯖꯤꯟꯗꯨꯅ ꯇꯨꯍꯟꯅꯕ ꯍꯣꯠꯅꯔꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯤ ꯃꯁꯤꯗꯒꯤꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯦꯁꯦꯝꯕ꯭ꯂꯤ ꯇꯧꯔꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯨꯗ ꯑꯣꯖꯥꯁꯤꯡ ꯑꯗꯨꯅ ꯐꯖꯔꯕ ꯄꯥꯎꯇꯥꯛ ꯀꯌꯥ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯇꯥꯛꯄꯤꯕꯒ ꯂꯣꯏꯅꯅ ꯁ꯭ꯀꯨꯜꯒꯤ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯗꯨꯅꯁꯨ ꯂꯥꯏꯁꯣꯟ ꯏꯁꯩ ꯁꯛꯇꯨꯅ ꯑꯌꯨꯛꯀꯤ ꯅꯉꯥꯟꯅꯕ ꯀꯣꯔꯣꯝꯍꯟꯕꯕꯨ ꯊꯥꯖꯗꯨꯅ ꯁꯩꯊꯥꯔꯕ ꯃꯇꯨꯡꯗ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯗꯣ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯝꯅ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔꯒ ꯆꯪꯂꯛꯄꯗ ꯃꯦꯝꯇꯣꯝꯕꯤꯅ ꯉꯁꯥꯏ ꯁꯨꯁꯤꯂꯥꯗ ꯃꯈꯣꯡ ꯀꯔꯟ ꯇꯥꯁꯤꯟꯗꯨꯅ ꯇꯨꯍꯟꯅꯕ ꯍꯣꯠꯅꯔꯝꯕ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯅ ꯂꯥꯛꯇꯨꯅ ꯏꯟꯈꯤ ꯑꯗꯨꯝꯅ ꯂꯥꯛꯇꯨꯅ ꯏꯟꯕ ꯑꯗꯨꯗ ꯁꯨꯁꯤꯂꯥꯗ ꯃꯈꯣꯡ ꯀꯔꯟ ꯇꯥꯁꯤꯜꯂꯛꯈꯤꯕ ꯃꯃꯥꯟꯅꯕꯤ ꯑꯗꯣ ꯆꯦꯟꯊꯣꯛꯇꯨꯅ ꯇꯨꯕꯗ ꯁꯣꯏꯕꯗꯒꯤ ꯁ꯭ꯀꯨꯜꯒꯤ ꯌꯨꯡꯂꯤꯕ ꯌꯨꯝꯕꯤ ꯃꯈꯣꯡ ꯑꯗꯨꯗ ꯃꯀ꯭ꯔꯥꯏꯕꯛꯅ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯔꯥꯏꯕꯛꯇꯣ ꯏ ꯊꯣꯛꯂꯤ ꯑꯗꯨꯒ ꯃꯃꯥꯟꯅꯕꯤ ꯑꯗꯨꯁꯨ ꯌꯥꯝꯅ ꯍꯧꯅ ꯀꯞꯈꯠꯂꯛꯂꯤ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯩꯔꯝꯕ ꯑꯣꯖꯥꯁꯤꯡ ꯑꯗꯣ ꯆꯦꯟꯁꯤꯜꯂꯛꯂꯒ ꯀꯅꯥꯅ ꯇꯧꯔꯤꯕꯅꯣ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯕ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏꯁꯨ ꯄꯥꯈꯠꯅꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯑꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯗꯣꯝꯕꯤ ꯊꯤꯟꯗꯨꯅ ꯇꯥꯛꯄꯗꯒꯤꯗꯤ ꯑꯣꯖꯥꯅ ꯃꯦꯝꯇꯣꯝꯕꯤꯕꯨ ꯆꯤꯡꯊꯣꯛꯂꯒ ꯀꯔꯤꯒꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯐꯨꯔꯤ ꯑꯣꯖꯥ ꯑꯗꯨꯅ ꯃꯦꯝꯇꯣꯝꯕꯤꯗ ꯑꯗꯨꯝꯅ ꯐꯨꯕ ꯑꯗꯨꯗ ꯁꯨꯁꯤꯂꯥ ꯃꯃꯤꯠꯇ ꯏ ꯀꯥꯕ ꯃꯈꯩ ꯑꯣꯖꯥ ꯑꯗꯨꯗ ꯌꯦꯡꯂꯤ ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯅꯪ ꯍꯣꯔꯦꯟ ꯑꯍꯤꯡ ꯃꯪꯂꯥꯛꯅꯕ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯈꯤ ꯃꯁꯤꯗꯒꯤꯗꯤ ꯑꯣꯖꯥ ꯑꯁꯤꯅ ꯃꯁꯤꯁꯨ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯗꯨꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯁꯨꯁꯤꯂꯥꯕꯨꯁꯨ ꯐꯨꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯑꯣꯖꯥ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨꯗ ꯌꯥꯝꯅ ꯀꯟꯅ ꯆꯤꯛꯈꯤ ꯑꯗꯨꯝꯅ ꯀꯟꯅ ꯆꯤꯛꯄ ꯑꯗꯨꯗ ꯍꯦꯟꯃꯟꯈꯤꯕꯅ ꯏ ꯐꯥꯎꯕ ꯊꯣꯛꯂꯕꯅꯤ ꯌꯥꯈꯨꯟ ꯇꯥꯕꯗ ꯅꯠꯇꯅ ꯏ ꯊꯣꯛꯄ ꯑꯗꯨꯗ ꯑꯣꯖꯥ ꯑꯗꯨꯁꯨ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯀꯤꯔꯗꯨꯅ ꯍꯣꯏ ꯃꯁꯤ ꯑꯅꯤꯁꯤ ꯍꯟꯗꯤꯅꯦ ꯃꯁꯤ ꯈꯔ ꯆꯥꯎꯔꯛꯂꯕꯗꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯒ ꯍꯜꯂꯛꯀꯗꯧꯔꯤꯕꯖꯥꯠꯅꯤ ꯌꯥꯔꯦ ꯏꯕꯦꯝꯃ ꯑꯣꯐꯤꯁꯇ ꯆꯠꯁꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯀꯣꯛꯀ ꯁꯣꯛꯂꯤꯕꯗꯨ ꯑꯩ ꯗ꯭ꯔꯦꯁꯤꯡ ꯇꯧꯕꯤꯔꯒꯦ ꯍꯦꯗ ꯃꯥꯁꯇꯔꯁꯨ ꯂꯥꯛꯂꯦ ꯇꯨ ꯑꯣꯖꯥ ꯑꯉꯥꯡꯁꯤꯡꯁꯤ ꯈꯟꯅꯕꯁꯤꯗ ꯍꯦꯛ ꯏꯜꯂꯨꯔꯕꯖꯥꯠꯅꯤ ꯑꯗꯨꯗ ꯃꯀꯣꯛꯁꯤꯅ ꯌꯨꯝꯕꯤ ꯈꯣꯡ ꯑꯁꯤꯗ ꯊꯣꯝꯖꯤꯟꯕꯗꯒꯤ ꯃꯀꯣꯛꯁꯤ ꯏ ꯊꯣꯛꯂꯦ ꯁꯨꯁꯤꯂꯥꯅꯤꯗꯤ ꯃꯦꯝꯇꯣꯝꯕꯤꯅ ꯇꯧꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯍꯣꯏ ꯑꯣꯖꯥ ꯃꯈꯣꯏ ꯑꯅꯤꯁꯤ ꯁ꯭ꯀꯨꯜ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯄꯣꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯊꯤꯕ ꯃꯤꯡꯆꯠ ꯄꯣꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗ꯭ꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯃꯍꯩꯔꯤꯕꯅꯤ ꯑꯩꯈꯣꯏꯅꯒ ꯈꯜꯂꯨꯕꯒ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯊꯣꯔꯛꯂꯤꯕꯁꯤꯒ ꯈꯪꯗ꯭ꯔꯦ ꯑꯣꯖꯥ ꯃꯈꯣꯏ ꯑꯅꯤꯇ ꯇꯥꯏꯅꯕ ꯉꯥꯛꯁꯨ ꯌꯥꯔꯨꯕ ꯅꯠꯇꯦ ꯂꯩꯔꯤꯕ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯁꯤ ꯑꯩꯁꯨ ꯈꯪꯖꯩ ꯑꯗꯨꯅ ꯃꯅꯨꯡꯗ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔ ꯂꯩꯅꯕ ꯃꯥꯜꯂꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯣꯏꯔ ꯆꯪꯉꯛꯄꯗꯨꯗ ꯂꯥꯛꯇꯅ ꯏꯜꯂꯛꯄꯅꯦꯅ ꯍꯥꯏꯔꯤ ꯑꯉꯥꯎ ꯑꯐꯩꯃꯛꯀꯤ ꯅꯠꯇꯕꯅꯤꯅ ꯃꯔꯝ ꯁꯨꯡꯂꯩ ꯂꯩꯇꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯗꯕꯗꯤ ꯃꯥꯟꯗꯦ ꯑꯣꯖꯥ ꯆꯨꯝꯃꯤ ꯐꯔꯦ ꯑꯣꯖꯥꯒꯤ ꯈꯨꯠꯇꯨꯁꯨ ꯀꯩꯗꯧꯔꯨꯔꯕ ꯑꯁ ꯃꯦꯝꯇꯣꯝꯕꯤꯅ ꯆꯤꯛꯂꯤꯕꯅꯤꯅ ꯑꯣꯖꯥ ꯑꯃꯨꯛ ꯇꯧꯔꯝꯕꯅꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯃꯦꯗꯥꯝ ꯀꯕꯤꯇꯥꯗ ꯆꯤꯛꯇꯅ ꯑꯃꯨꯛ ꯇꯣꯏꯕ ꯐꯔꯦꯁꯦ ꯇꯦꯆꯤꯡ ꯇꯧꯅꯕ ꯇꯧꯔꯁꯤ ꯑꯣꯖꯥꯒꯤꯗꯨꯁꯨ ꯑꯉꯥꯡꯒꯤꯗꯨꯁꯨ ꯏꯕꯦꯝꯃ ꯂꯥꯎ
asomna wari watai sanaduna headmaster ani oja sing aduga memtombina inthukiba chhatri nupi aduga punna chapminnakhre school manung aduda susila amati memtombina tawkiba thabak ado puthok tuna satra sati sing aduna sairi maruwaina sati sing aduna hingchabini migi makhut chabini haiduna lagnari matam aduda memtombi sati sing aduda munna yengduna yamna sawagi mo utli susila sodu bangai ma chu sawri bani asama tawduna leiringai oja changakpadagi langlamba sing do loina mok lepkhri mataw asomna oja sing aduna mathang para tak tharam laba matungda school soti thabaki matam yoksalakduna haujikti school soti tharakle susila amadi memtombi mayum jonguna ba mokhoyani wari sanaduna athamak mayum jonguna ba chatki matam adu hokre haujikti numidang ngachanlakpa matam morakle susila amadi memtombi school halaktuna makhoi gi su phimro hongdoktuna sara walaba matungda makhoi gi kada laikre somduna kamdori ngasai memtombi na mayana sikhiba oja do masado inung nungaiti khirum lawa masada hainin ngarau thaba kaya ma torokpadagi mahaksu ka aduda magi ka aduda hiptuna leiri aduga oja adu su pakhangni matamadu oja aduna karino ngasi si ngahan makai gi ima manadi kok sisu ingau buguma tawi aduga khirum su law ngasai memtombi na chikkiba yakulla sisu hawjikada ham larpagum tawi hu kaga doribara karino mina mida chikpasibu hu kana bajalan aibu chieng khara saraga thomauchira oyara mina chikpu karadi hu ka jaruga moda magi hu gi mayai nara khangdrei sasna khirum lawri basina asumna matomta murum solaga leiringai mahaki tunglomda haibadi mang hipiba adomda kanaguma ma hipchalakki sawma mamonda phangki matamadu oja aduna hais kanano siri asumna haraga khanglai leithokpadadi kanasu leiramdi matamadu da oja nupa aduna wakhal na wairamare karino aingoda ngasi tawri libasibo ngasai memtombina adu kanba sap amadi solakkibanida manglak naraga siro haibra manglak naba oiro haibra karinomdi hairakibani se mayamna hainakibada susila amadi memtombina tawba sapsi thungdaningai tokti thana haini ai su sapto amuk thungnabra khangdi tawrisi karinungi phurubano khangdi matung manaudine theglubuga yabjana temani do adomna hainari ngai oja nupa do maha ado awa chaina khara khanalobagi tungta masado mumtharaktuna tumninglapkadagi tumluri matam aduda somdana kamdori susila amadi memtombi numidai ngachanglakpa aduda susilana laiduk thamai thanabagi damakta tawkhri aduga memtombina mamana chakhumda chak thunabagi tawribatu changsilaktuna mateng panganaba honarakli adumna tawrokpa aduda asomdana kamdori oja nupa do mahana tumlingai matam aduda mahaki mathat aduda kanagumba ma tapna kakhalakpagi sawum mongonda phangi matam aduda oja nupa aduna karinuni haidura mai pangthokraka yengtharakpadadi memtombi do maya higalaga maya aduna ina pungang ngangba makhai tawraba matungda mamit aduna ngorok mamai aduna iche chekhairaga yamna kiraba saktam mamada masa do higatladuna masam mana thatoklaga oja nupa adugi mathabak lomda asum higatuna kakhalakli madu uba oja nupa aduna kana laibagi aibukta kanbiu haduna lauri mahaga laubda taibang phauraduna yum madugi laiduk thamai tharanaba tawriba mama hato chesilakli kai toba yaropagi haiduna matamata oja nupa aduna koilau lauraga memtombi lakli memtombi na yu sadore haiduna koilau laura aduta oja nupa aduki mama aduna mangonda kari toropagi haiduna masa nomduna hawdukpadagidi oja nupa ado hogalakli mak ado phuk ogalaklaga mama da munni yengi aduga short thabet holaga as ima aigi mangdu othok nasu kiram khreda ko ima hai kari torogeni nangbo ado kana memtombi lakle hajan lauri badu pu kana gi memtombi no haiba ima ekhoi gi school da mahi tambi satrini haima ma laklaga nang adu kana lauri badu kari gino ima ngasai du mai khara khanabdu da memtombi hariba ngang du ina khara phururi yengutu khuchi ju mana maya chithrak libani aduga susilla nara memtombi nara
ꯑꯩꯉꯣꯟꯗ ꯃꯪꯂꯥꯛꯅꯕ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯁꯥꯞ ꯇꯧꯔꯛꯈꯤꯕꯅꯤ ꯏꯃꯥ ꯃꯦꯝꯇꯣꯝꯕꯤꯅ ꯃꯥꯜꯂꯦ ꯑꯗꯨ ꯀꯩꯗꯧꯔꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯁꯥꯞ ꯇꯧꯔꯛꯄꯗꯨꯗ ꯄꯥꯜꯂꯕ ꯖꯥꯠꯂꯣ ꯑꯗꯨꯅꯤ ꯏꯃꯥ ꯑꯩꯁꯨ ꯈꯜꯂꯤꯕꯁꯦ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯑꯉꯥꯡꯁꯤꯡꯗꯨꯗꯅꯦ ꯑꯩ ꯂꯥꯜꯂꯦꯅ ꯈꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗ꯭ꯔꯦ ꯏꯃꯥ ꯐꯔꯦꯁꯦ ꯏꯃꯥꯅꯦ ꯂꯥꯏ ꯈꯣꯏꯔꯝ ꯄꯨꯈꯤꯒꯦ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯇꯨꯝꯁꯤꯟꯒꯅꯨꯅꯦ ꯅꯪꯕꯣ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯥꯗꯣ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯑꯣꯖꯥ ꯅꯨꯄꯥ ꯑꯗꯨꯅ ꯃꯀꯣꯛ ꯄꯥꯏꯔꯒ ꯑꯩꯁꯨꯕ ꯑꯣꯖꯥꯒꯁꯤ ꯑꯣꯏꯅꯤꯡꯗ꯭ꯔ ꯄꯣꯠꯅꯤꯗ ꯇꯣꯂꯣꯞ ꯌꯥꯝꯅ ꯐꯪꯕꯁꯨ ꯅꯠꯇꯦ ꯇꯨꯝꯊꯕꯗꯤ ꯑꯩ ꯉꯝꯃꯔꯣꯏ ꯏꯁꯥꯁꯤ ꯅꯨꯡꯉꯥꯏꯇꯦ ꯐꯥꯔꯃꯥꯁꯤ ꯐꯥꯎꯗꯪ ꯆꯠꯂꯒ ꯂꯥꯏꯑꯣꯡꯁꯤ ꯍꯥꯏꯔꯒ ꯍꯤꯗꯥꯛ ꯈꯔ ꯆꯥꯁꯟꯗ꯭ꯔꯕꯗꯤ ꯐꯔꯔꯣꯏ ꯉꯥꯍꯧ ꯐꯥꯔꯃꯥꯁꯤ ꯐꯥꯎꯕꯗꯪ ꯆꯠꯂꯨꯈꯤꯒꯦ ꯑꯁꯨꯝꯅ ꯈꯜꯂꯒ ꯑꯣꯖꯥ ꯅꯨꯄꯥꯗꯣ ꯐꯥꯔꯃꯥꯁꯤꯔꯣꯝꯗ ꯆꯠꯈ꯭ꯔꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯃꯃꯥꯗ ꯆꯥꯛ ꯊꯣꯡꯉꯣ ꯑꯩꯈꯣꯏ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯤꯛ ꯄꯥꯅꯅꯕ ꯇꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯕꯣꯏ ꯑꯃꯗ ꯐꯖꯔꯕ ꯗ꯭ꯔꯣꯌꯤꯡ ꯑꯃ ꯌꯦꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯨꯁꯤꯂꯥꯅ ꯑꯁ ꯏꯆꯦ ꯀꯔꯤꯅꯣ ꯅꯪꯅ ꯌꯦꯛꯏꯕꯗꯨꯕꯣ ꯑꯍꯦ ꯌꯦꯡꯉꯨꯅꯦ ꯇꯨ ꯑꯩꯗꯤ ꯑꯁꯤ ꯐꯖꯗ꯭ꯔꯥ ꯐꯖꯩꯌꯦ ꯄꯥꯕꯨꯡꯗ ꯌꯦꯡꯍꯟꯁꯤꯔꯥ ꯌꯦꯡꯍꯟꯁꯤꯅꯦ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯃꯄꯥꯕꯨꯡꯒꯤ ꯃꯅꯥꯛꯇ ꯍꯔꯥꯎ ꯂꯥꯛꯂꯤ ꯃꯄꯥꯕꯨꯡ ꯑꯣꯐꯤꯁꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯁꯨꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯆꯦꯟꯁꯤꯜꯂꯛꯂꯒ ꯄꯥꯕꯨꯡ ꯇꯨ ꯑꯩꯈꯣꯏ ꯆꯦꯅ ꯌꯦꯛꯏꯕ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯁꯨꯁꯤꯂꯥꯅ ꯃꯦꯝꯇꯣꯝꯕꯤꯅ ꯌꯦꯛꯂꯤꯕ ꯐꯣꯇꯣ ꯗ꯭ꯔꯣꯌꯤꯡ ꯑꯗꯣ ꯌꯦꯡꯍꯜꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯄꯥꯅ ꯑꯣꯏ ꯁꯨꯒꯨꯝꯕ ꯕ꯭ꯔꯨꯠ ꯄ꯭ꯔꯦꯠꯁꯤ ꯌꯦꯛꯂꯒ ꯅꯈꯣꯏꯅ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯌꯦꯛꯀꯦ ꯍꯥꯏꯔꯒꯅ ꯃꯍꯧꯁꯥ ꯂꯥꯏꯔꯦꯝꯕꯤꯒꯤ ꯏꯃꯥꯅ ꯄꯤꯕꯤꯔꯛꯂꯤꯕ ꯁꯤꯅꯔꯤ ꯐꯖꯕ ꯌꯦꯛꯄ ꯌꯥꯏ ꯃꯤꯇꯝ ꯌꯦꯛꯀꯦ ꯍꯥꯏꯔꯕꯁꯨ ꯀꯅꯥꯒꯤꯅꯣꯃ ꯌꯦꯛꯄ ꯌꯥꯏ ꯑꯗꯨꯒ ꯅꯈꯣꯏꯅ ꯑꯁꯤꯒꯨꯝꯂꯕ ꯃꯁꯝ ꯃꯅꯥ ꯐꯟꯕ ꯃꯃꯤꯠ ꯂꯥꯎꯕ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯆꯣꯞꯂꯤꯕꯁꯤ ꯀꯔꯤꯅꯣ ꯂꯥꯏꯗꯤ ꯈꯔ ꯂꯩꯌꯣꯗꯅ ꯂꯩꯔꯤ ꯑꯗꯨꯁꯨ ꯃꯃꯤꯠꯈꯔ ꯀꯣꯊꯣꯛ ꯃꯉꯛ ꯈꯔ ꯊꯗꯠ ꯑꯇꯤ ꯅꯈꯣꯏꯕꯨ ꯐꯅ ꯄꯤꯛꯂꯤꯕ ꯑꯉꯥꯡꯃꯁꯨ ꯅꯠꯇ꯭ꯔꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯇꯨꯡ ꯃꯅꯥꯎꯗꯤ ꯑꯁꯤꯒꯨꯝꯂꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯁꯦꯡꯅꯁꯩ ꯌꯦꯛꯄ ꯌꯥꯔꯣꯏ ꯅꯃꯥꯅꯁꯨ ꯌꯥꯗꯦ ꯑꯩꯅꯁꯨ ꯌꯥꯗꯦ ꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯄꯥꯗꯅ ꯂꯩꯒꯦ ꯍꯥꯏꯔꯒ ꯁꯤꯒꯨꯝꯕ ꯊꯣꯛ ꯊꯥꯛꯁꯦ ꯇꯧꯗꯅ ꯂꯩꯔꯕꯅꯦꯕ ꯆꯠꯂꯨ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯤꯗꯤꯕ ꯏꯆꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯑꯗꯨꯝꯅ ꯁꯨꯁꯤꯂꯥꯅ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯕ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯃꯄꯥꯕꯨꯡꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯌꯥꯔꯦꯁꯦ ꯄꯥꯕꯨꯡ ꯄꯤꯔꯛꯑꯣ ꯁꯣꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯥꯅ ꯌꯦꯛꯂꯤꯕ ꯗ꯭ꯔꯣꯌꯤꯡ ꯑꯗꯣ ꯇꯥꯞ ꯂꯧꯁꯜꯂꯤ ꯑꯗꯨꯝꯅ ꯂꯧꯕꯗ ꯃꯄꯥꯕꯨꯡꯅ ꯄꯩꯈꯠꯇꯨꯅ ꯊꯝꯂꯤꯕ ꯆꯦ ꯆꯥꯡ ꯈꯔ ꯂꯩꯃꯥꯏꯗ ꯆꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯌꯥꯝꯅ ꯊꯤꯅ ꯃꯄꯥꯕꯨꯡꯅ ꯅꯈꯣꯏꯁꯤꯡ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯆꯪꯉꯛꯀꯅꯨ ꯍꯥꯏꯗꯨꯅ ꯆꯩꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯦꯝꯇꯣꯝꯕꯤ ꯊꯋꯥꯏ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯁꯨꯁꯤꯂꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯆꯪꯉꯛꯂꯤ ꯑꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯁꯨꯁꯤꯂꯥꯒꯤ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯒꯤ ꯃꯃꯥ ꯑꯗꯣ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯊꯣꯡꯂꯔꯤ ꯃꯥꯅ ꯆꯥꯛ ꯊꯣꯡꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯕꯨꯝ ꯑꯃ ꯃꯁꯥꯗ ꯐꯪꯉꯤ ꯇꯨꯡꯂꯣꯝꯗ ꯆꯠꯈꯤꯕ ꯃꯤ ꯑꯃꯒꯤ ꯁꯥꯎꯕꯨꯝ ꯐꯪꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯍꯩꯁ ꯀꯅꯥꯅꯣꯅꯦ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯑꯗꯨꯝꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯁꯨꯁꯤꯂꯥꯒꯤ ꯃꯄꯥꯕꯨꯡꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯕ ꯖꯥꯠꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯦ ꯅꯠꯇꯦ ꯅꯈꯣꯏꯁꯤꯕꯨ ꯑꯩ ꯌꯥꯎꯗ꯭ꯔꯕꯗꯤ ꯍꯤꯡꯕ ꯉꯝꯗ꯭ꯔꯕ꯭ꯔꯣ ꯈꯣꯟꯗꯥ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯆꯥꯎꯕꯤꯅ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ ꯁꯣꯝꯗ ꯀꯔꯤꯅꯣꯃ ꯁꯨꯝ ꯂꯩꯕ ꯑꯗꯨꯝꯅ ꯍꯥꯏꯈꯤꯕꯗꯨꯗ ꯈꯝꯕꯅ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯑꯩ ꯀꯧꯔꯛꯀꯅꯨꯀꯣ ꯃꯊꯥ ꯁꯥꯕꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯤ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯉꯥꯡꯉꯨꯗ꯭ꯔꯤ ꯇꯨꯡ ꯃꯥꯡ ꯀꯣꯏꯌꯦꯡ ꯌꯦꯡꯂꯕꯒꯤ ꯇꯨꯡꯗ ꯊꯣꯡꯂꯤꯕ ꯆꯥꯛꯇꯨꯗ ꯃꯃꯩ ꯑꯣꯟꯁꯤꯟꯈꯤ ꯁꯣꯝꯗꯅ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯦꯝꯇꯣꯝꯕꯤꯅ ꯁꯨꯁꯤꯂꯥ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯄꯥꯕꯨꯡꯁꯦ ꯃꯁꯤ ꯀꯌꯥ ꯅꯨꯡꯁꯤꯗꯦꯀꯣ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯌꯦꯡꯉꯨꯅꯦ ꯅꯪꯒ ꯑꯩꯒꯅ ꯑꯁꯨꯛ ꯌꯥꯝꯅ ꯐꯖꯩꯅ ꯍꯥꯏꯔꯤꯕ ꯗ꯭ꯔꯣꯌꯤꯡꯁꯤꯕꯨ ꯐꯖꯗꯦ ꯀꯥꯏꯅ ꯑꯗꯨꯒ ꯑꯩꯉꯣꯟꯗꯁꯨ ꯊꯤꯅ ꯆꯩꯔꯛꯄ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨꯗꯤ ꯄꯥꯕꯨꯡꯅ ꯍꯩꯅꯗꯕꯒꯤ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏꯅꯤꯅ ꯐꯖꯔꯗꯤ ꯌꯥꯔꯦ ꯀꯩꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯕ ꯑꯗꯨ ꯑꯣꯏꯔꯁꯨ ꯄꯥꯕꯨꯡꯁꯦ ꯌꯥꯝ ꯐꯨꯅꯤꯡꯉꯤ ꯑꯁ ꯏꯆꯦ ꯌꯥꯔꯦꯁꯦ 이번에는 예뻐 아티 이티는 예뻐 포토세 시다 티아치라 이번에 예뻐 가이다 하이저우 이번에는 예쁘니 시다 예쁘디 시다 티아쁘디 파저로 스와이스도 그냥 티라시
Susila amadi memtombina kamanung adu ngarang ngarang ngangribedo asomda che sang suriba khambana tai khamba phuk hogulaga kolomado tek tak sanaraga masa nupi ani leiba kadu da gam changsilakli aduga thongda leitharaga jelko matamda Susila amadi memtombina mokhoida haujik jekliba kiraba saktam gi butki saktam mado thelana pa honoriba adu ta khambana hoi aina yade harma kata thelaba honori ne ha ngahan su karai dagi no karana jekno khangdene yeng mata swai lawa kira ba suktam mayam ma masile ta phalang na pamiba padu karan tawi nawari tawo oine ba ile thet pa yaro phanglang ga thet pa haiba sidi yeng mata pungning hu ga da ba nungon ga da ba picture sing thet ga da bari aru dina tadra hingsa ya tamba man ba but pret myam ma thet challaga pirok se pirau ne sim papung yarane ba akoi thelroi ba oi pirau ne se asukna khambana namdana mullaga drawing ado segaiki matamadu memtombina yamna sauna babung nangna da maintai do kaigino aina yawana yeglaga kari yawana yekpa ha nangna wana ye aina wana segaire yadna se aina hari basini nakhoye ni bu palamda tha da bida sida nairaga leleju khagadana se nakok singdo mayang mandi ne lekai ga sida nakhoy ga tinaba mi amata leite noi ni popo de aisi warabani kai kanda aina hari basini yekpa yarodi yaroi mathang kari gumba yeba lekta maton gada bari mi wusitaba babung ichida da mai haidu kagino ai nang suni ai ai ni hashi nang su yauri ba aina hari basini matu munau yekpa yaroi hek yekpa da noi lekta matu ekhagu yamna sauna thukriba khambada Susila amadi memtombina yamna sauna yengul lehori matamada memtombina murum solari babung nega hainindi masida kharathuni ne bari hadura bara khangdi sibir khangdi ama tori phadori as ise adama haino ba babung dabu hilu shetaba ise babung adi loi segai rame ado kamai tu sige segai sino yekini idi chama yekini selawse Susila amadi memtombi yamna sauna lai table aduda phamthiki somdana khamba murum somba lepti thai phabaga somdana marolama paisa tharo na somdana marolama machan nupi ani sina are bada paisa manghali aina tamhalibe school si othona paisa sauna free thi khaba school labani makhoi ani lari haiti haigi wali nati sonu mai susuine chana phangdana manga dori bra kari ro khangdi no muna mi pi masam phodat lambagi complaint lakani no muna madam na maya si ure na complaint lakani complaint ngata ai ne sautna ne makhoi ni si boarding nam san khibra ma tawda yaroi adu su yaroi mama ang thakta na boarding da kaya khanda tham khrabani adu bu makhoi ni ga lemna ba ngamaroi haida sartra kaya kai na chin badagi school dagi makhoi ni bu ai ngoda sidar khibani Oi mafam khudin gazal ba suma khoi ni ki jang pham sungai le roi ya che chang hak ta su ga ba se pham khal gida tension nei sa si yom lewan kada aida muk chakre si thanam ba si duna adumna ngarang ngang duna thabak tawri ba to Susila amadi memtombi su tari bani madu taraga makhoi ani to sut kapli asomdana kamdawri khambagi loina bi chawbi sai sing thongwa thakpa pungloi loraduna sak chanabagi damakta kaurakli matam maduda khambana ngasai ayuktagi thonghi bi sak tu hojikta lori pa mali hai tari ba nupi masa sa la nama da sak oi hairi asum na haram laga sakhum lomda adumak sangkhri matam maduda Susila amadi memtombina sak chanindida Susila tu asira Cice khare chasi laolo asumna hairga makhoi ani do thorakli adubu sakhum jorokpada khambana ma ke loina bi magi nupi da nangri badu tabada makhoi ani thongjim pan kansin bangamti yengune mama pasa nupi ani tawri basibu kari no nomuna mi na satri masam podat lobagi ha nomuna muk satrada kai kari no tawram medana amuk complaint lakani na cha nupi ni sibu complaint no wai chai Nati, makhoi ani sibu paisa kaya sang da bai khoi gi maning ki high school asida wala tamal siro as makhoi ba bung hengang ba sima ba yarese
ꯑꯣꯔ ꯄꯥꯔꯣꯏꯗꯕꯗ ꯆꯥꯛꯀꯅꯕ ꯇꯧꯁꯤ ꯀꯗꯥꯏꯗ ꯂꯩꯍꯧꯔꯤꯒꯗꯤꯗꯨꯕꯣ ꯍꯥꯏꯔꯝꯃꯕꯅꯤ ꯂꯥꯛꯇ꯭ꯔꯤꯕꯁꯤꯅꯗꯤ ꯇꯨꯝꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯃꯒꯅꯤ ꯑꯁ ꯇꯨꯝꯈ꯭ꯔꯅꯦꯕ ꯀꯩꯅꯣ ꯆꯪꯉꯒ ꯀꯧꯕꯤꯔꯛꯄ ꯌꯥꯗ꯭ꯔꯣ ꯅꯪꯗꯤ ꯃꯃꯥ ꯅꯠꯇ꯭ꯔꯣ ꯀꯧꯔꯁꯨ ꯆꯠꯂꯨ ꯑꯩ ꯃꯣꯏ ꯀꯧꯕ ꯁꯪꯗꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯆꯥꯎꯕꯤ ꯄꯔꯞ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯀꯧꯔꯒꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯔꯛꯄꯗ ꯊꯣꯡꯖꯤꯟꯄꯥꯟꯗ ꯂꯦꯞꯂꯤꯕꯗꯨ ꯎꯔꯤ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯅꯕꯥꯅꯤꯗꯤ ꯑꯗꯨ ꯂꯦꯞꯇ ꯂꯩꯔꯕ꯭ꯔꯣ ꯆꯪꯉꯨꯅꯦ ꯆꯥꯛ ꯆꯥꯅꯕ ꯇꯧꯁꯤꯅꯦ ꯂꯥꯛꯑꯕ꯭ꯔꯥ ꯆꯥꯔꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯝꯕꯒꯤ ꯐꯣꯟꯗꯣ ꯔꯤꯡ ꯑꯃ ꯂꯥꯛꯈꯤ ꯈꯝꯕꯅ ꯆꯥꯔꯤ ꯊꯛꯏꯉꯩꯁꯤꯗ ꯑꯃꯨꯛ ꯀꯅꯥꯅꯣ ꯍꯩꯃꯥ ꯏꯆꯥ ꯅꯨꯄꯥꯅꯤꯗꯅ ꯁꯤꯗꯤ ꯍꯥꯏ ꯍꯜꯂꯣ ꯅꯟꯗꯣ ꯑꯁ ꯄꯥꯕꯨꯡ ꯑꯩ ꯄꯥꯕꯨꯡꯒ ꯍꯥꯏꯈꯤꯕ ꯁꯦꯟꯐꯝꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯅꯨꯡꯁꯤꯕꯧ ꯄꯤꯔꯅꯤ ꯏꯆꯥꯒꯤꯕꯨ ꯇꯧꯗꯕ ꯌꯥꯕ꯭ꯔꯥꯗꯣ ꯏꯄꯥꯅ ꯍꯤꯡꯂꯤꯕꯁꯦ ꯏꯆꯥꯒꯤꯗꯃꯛꯅꯤ ꯇꯧꯔꯛꯀꯅꯤ ꯁꯨꯝꯗꯧꯔꯣ ꯅꯣꯡꯃ ꯅꯤꯅꯤꯗꯪꯗꯤ ꯉꯥꯏꯔꯣꯅꯦꯀꯣ ꯑꯩꯗꯣ ꯊꯕꯛ ꯈꯔ ꯆꯤꯟꯗꯅ ꯇꯧꯕꯅꯤ ꯇꯧꯔꯅꯤ ꯑꯁ ꯄꯥꯕꯨꯡ ꯈꯔ ꯊꯨꯅ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯊꯝꯃꯒꯦ ꯍꯣ ꯊꯝꯃꯣ ꯈꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯗꯨꯗ ꯆꯥꯎꯕꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯑꯃꯁꯤꯁꯨ ꯏꯆꯟꯁꯤꯡꯗꯨꯕꯨ ꯀꯃꯥꯏ ꯇꯧꯔꯤ ꯈꯣꯠꯂꯤ ꯏꯃꯥ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯍꯪꯉꯛꯇꯤꯅꯦ ꯃꯥꯒꯤ ꯄꯩꯁꯥꯗꯣ ꯈꯛꯇꯅꯤ ꯃꯥꯅ ꯎꯔꯤꯁꯦ ꯀꯔꯤ ꯇꯧꯕꯩ ꯍꯪꯗꯣꯔꯤꯅꯣ ꯀꯔꯤ ꯑꯣꯏꯗꯅ ꯍꯪꯗꯣꯔꯤꯕꯅꯣꯕ ꯀꯥꯟꯗꯕꯗꯅꯦ ꯆꯥꯛ ꯆꯥꯔꯝꯗꯥꯏꯁꯤꯗꯅꯦ ꯍꯧꯔꯛꯀꯅꯨ ꯆꯥꯛꯇꯣ ꯄꯔꯞ ꯆꯥꯔꯒꯅꯦ ꯀꯣꯛ ꯇꯨꯝꯕ ꯆꯪꯅꯈꯣꯀꯣ ꯀꯩ ꯀꯥꯟꯗꯕꯗ ꯈꯝꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯑꯃꯗꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏ ꯑꯅꯤꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯒ ꯃꯆꯥꯅꯨꯄꯥ ꯅꯟꯗꯣꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯃꯈꯣꯏ ꯑꯅꯤꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯆꯥꯎꯕꯤꯁꯨ ꯈꯪꯉꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯗ ꯂꯨꯅ ꯇꯧꯕꯕꯨꯗꯤ ꯅꯟꯗꯣꯗ ꯇꯧꯕꯅ ꯍꯦꯜꯂꯤ ꯍꯥꯏꯕꯁꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯃꯈꯣꯏꯗꯤ ꯅꯨꯄꯤ ꯉꯥꯛꯇꯅꯦ ꯍꯥꯏꯗꯨꯅ ꯀꯌꯥ ꯊꯋꯥ ꯋꯥꯁꯥꯕꯤꯗꯤ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯃꯆꯥꯁꯤꯡ ꯑꯁꯦ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯗꯤ ꯌꯦꯡꯉꯤ ꯃꯄꯥꯕꯨꯡ ꯈꯝꯕ ꯈꯛꯇꯅꯤ ꯅꯟꯗꯣꯗ ꯈꯛꯇꯃꯛ ꯃꯤꯠꯌꯦꯡ ꯆꯪꯂꯤꯕ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤꯗꯤ ꯊꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯗꯤ ꯀꯌꯥ ꯊꯣꯏꯅ ꯃꯈꯣꯏꯒꯤ ꯊꯧꯗꯥꯡꯗ ꯌꯥꯎꯁꯟꯗꯤ ꯃꯁꯤꯗꯒꯤꯗꯤ ꯁꯨꯁꯤꯂꯥ ꯑꯃꯗꯤ ꯃꯦꯝꯇꯣꯝꯕꯤ ꯆꯥꯕ ꯊꯛꯄꯗꯣ ꯀꯌꯥ ꯌꯥꯗ꯭ꯔ ꯃꯥꯜꯂꯦ ꯀꯕꯛ ꯆꯥꯔꯒ ꯑꯗꯨꯃꯛ ꯆꯪꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗ ꯆꯥꯎꯕꯤꯅ ꯍꯩꯃꯥ ꯅꯈꯣꯏꯕꯨ ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯍꯧꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯤ ꯈꯝꯕ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯆꯥꯍꯧꯔꯤ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯦ ꯁꯣꯝꯗ ꯑꯣꯖꯥꯗꯨꯁꯨ ꯂꯥꯏꯔꯤꯛ ꯈꯔ ꯌꯦꯡꯂꯝꯂꯕꯒꯤ ꯇꯨꯡꯗ ꯃꯍꯥꯛ ꯑꯗꯣ ꯇꯨꯝꯅꯤꯡꯂꯛꯂꯦ ꯍꯥꯏꯗꯨꯅ ꯆꯥꯛꯀ ꯆꯥꯁꯜꯂꯨꯕꯒ ꯑꯗꯨꯃꯛ ꯇꯨꯝꯊꯔꯤ ꯃꯍꯥꯛꯅ ꯍꯦꯛ ꯇꯨꯝꯊꯈꯤꯕꯒ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯑꯗꯨꯒꯤ ꯂꯨꯈꯨꯝꯂꯣꯝꯗ ꯅꯨꯄꯤ ꯃꯆꯥ ꯑꯅꯤ ꯂꯦꯞꯄꯛꯈꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ ꯃꯊꯪꯒꯤ ꯇꯥꯡꯀꯛꯇꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯉꯥꯏꯃꯤꯟꯅꯔꯁꯤ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯑꯔꯥꯟ ꯑꯣꯏꯈꯤꯕꯤ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ